अहनबदेम नमरुइबा अपडेट अमा मणिपुरी न्यूज़ अपडेट तगी लखुचगे हौजिक ओइनाम थिंगल UNLF Mpa की लानमी सिंगना मियाम की दमकता फ्लड कंट्रोल तौनबा अंगंब उपाय सिनतुना तुरेल खोंगबान थिंगबगी सक्तम अमनी अदुगा मथंगी अपडेट असना थौबाल टुडे दगी लखुचगे खंगबोक फावबा वंगबल केनेन द ngasi sumi amagi hasi baksang amma tauraga leirame aduga mathangi update asana angom sabi mola kuizam dagi lkhachage leipak miyam gi oiba thodok wathok wafam hiram public issue bu panagadaba yengsingadaba penthokadaba si lengak ki government gi mathau thodangni adunabu malem khunaina lingduna leiba mafam da lengak government haidana leiribani lengak na tawgadaba pangthokadaba mathaudu pangthok tana tawraktaba haibasi khwaidagi maru oiba core issue ni law and order illegal immigration deforestation crime property issue etc haibasi khungi khulakpa imungi han laman CSO academics etc natragana lengak na maru oina panagadaba hiram wafam thodok wathok la haibasi wakhan taminaba ama changani miyam na mikap thorakpa matamda paisa paigera nongmai bom tok leigera miyam bu apangbagum tawbadu miyam gi khonjem thorakpa tanatana wathok lan thorakani kuiroi haina angom sabi mol akoi jamna pongdok piri aduga mathangi update asna manipuri news update tagini sabung kokta ngarang Kukising na nongmai kaplakli kombing tawnaba arun balalong oidori bra maitei dagi khut hanba leite haina manipuri news update na pongdok piri aduga mathangi update asna robin mangang khairak pamdagini awang sekmai gi imphal turen amadi turel macha masa singi imai yamna wangkhalakle aigi yumgi sumang thumba haure irecha sa precaution hanna fazana lawminnasi nahanmuki adumaina yum mathakta tung leire lawthokpa lakpiyu haibadu haibirakanu yamna wamina ki eti atau singsu mitna singna leirasi haina robin mangang khairak pamna pongdok piri aduga aroibagi update asu robin mangang khairak pamdagini aduga mathangi update asna pandam dagi lawkhachage lisingam sapan yangkhigi mathoida beser oiduna Manipur Da Nrc chanhanaba kokomi amadi UNC da PM da memorandum pisin kre kumja lisingam sapan yangkhigi mathoida beser oiduna Manipur Da National Registration of Citizen NRC athuba chanhanduna illegal immigration khandoknaba governor ri khudang the coordinating committee on Manipuri integrity kokomi amadi United Naga Council UNC na prime minister da memorandum pisin kre kokomi gi mihut nipan amasung UNC gi mihut ahumna saruk yaduna Ras Papan dengan si Governor Anusia Ukega Pungkai Amoromori Saduna Memorandum Adu Pisin Kibani Memorandum Pisil Rabamatung Paumising the Koko Migi Coordinator Toksom Sombrendrona Pongdo Kipada Kumzalising Sapan Yankaya Matoida Bestiar with the Manipurigi illegal immigrants in Kandok Nova State Asida Atuba the NRC Satan Nava Governor Gi Kutang the Prime Minister the Memorandum among us UNC Kusam Nadu Pisin Kibani Myanmar Amadi Bangladesh Town Yumlo Navalebak Sing the Sanchilak by illegal immigrants in Manipuri from Kada Kunda Silaktuna Asoba demographic imbalance ke sapu kaya piragli lengak yang authorities sing na sumatam san yang silhudabana khul masing kaya hingalagli maram sing asina lamdam asina tangdu leita dabana tana yelhom missing the political insecurity ke sapu kaya mayok nakli hairi mahakna makhata raduna governor mai ke de so NRC chan hanna ba memorandum CPM da hayang athu bada thaduna kangan na bahot nargani amadi Manipur gi situation asik matang da lebak asik PM Home Minister yauna President su unaduna wafam kaya kan na ba leire hereki loina Manipur Da NRC chan hanna bahot na bada angam pathaw dang lawgani haina su governor na pongdorok pa leire haiki memorandum pisin ba adu da saruk yakhe ba kokomi gi assistant coordinator su uriba UCM gi President Joy Chandra Konthu jamna su kumjali singam sampan yang khige mathoida Besiar oiduna Manipur Da Nrc chan han banatana mitop khandok na ba to papambai leire Manipur gi yelhum misingi yaifa Kongtangi da magta UNC gi hanagi su hauna mifam kaya pangthok tuna punna satmina duna lagli makhata na susatmina khani haike loina na UNC gi General Secretary ayu satsang na su Manipur da gi illegal immigrants sing khandok na ba NRC san hanna ba PM da governor gi kuthang da memorandum asipisin bane lamdam asigi yelhumi singi yaifa kongtangi kaman oiba agenda da kokomi ga hana da gi susatmina duna lagli makhata na susatmina gani haike